William hairiba nupa macha asi chahi 3 da fariba yamna ing tapchaba nupa macha amani makhoigi colony gi manakta yamna chauraba yum ama yolami maram aduna yum adugi mapu aduna yum aduda leiramba pot pumnamak yanthoklami William su mahaki mamaga loinana yum aduda mahakna apamba pot yengba chatlami mahaki mideng adu yum adugi manungda leiramba Laifadi amada tarami yamna fazaraba Labubu Laifadi amada Laifadi adugi hikok machugi mabinadu mingsel amagumna langtrik langlami amadi maithong aduda yamna nungsiraba minok amasu tarami Laifadi adugi mana adu nungsiraba khargos amagumna palami Laifadi adugi matu adu yamna fazaraba sana machugi oirami Labubu Laifadi adu manjarabasu William na Laifadi aduga yamna naknaba mariama laibagum taurami amadi Laifadi adubu yamna pamlami maduta sunatana William na Labubu Laifadi adubu mahaki mamanaba singda yanghalabadi makoi pumnamak yamna haraurani amadi mahaki mamanaba singi marakta popular oirani haituna sukhalami William na haiman badagi mahaki mama Elana Labubu Laifadi adubu mahaki damak laibirami mayum yauraba matungda Labubu Laifadi adubu William na mahaki ka adugi self adugi mathakta thamlami amadi mahaki school gi homework taurami adubu mahaki mideng adu Labubu Laifadi aduda tabaga Laifadi aduna mahakpu nokfet tauraduna mahaki manakta kaurakpagum taurami William mahaki homework adu thadoklamlaga Labubu Laifadi adugi manakta changlami amadi Labubu Laifadi aduga sanarami matang aduda William gi mamana mahakpu makhada kauraklami maduda William na Labubu Laifadi adubu self adugi mathakta thanamaga mafam adudagi tholakpaga yamna lumlaba metal amagi trophy ama self adugi khwaidagi mathaktagi mahakna leblap mafam adumakta da taraklami mahakna karigumba mafam adudagi handoklamdraba tarabadi trophy adu mahaki makokta taatuna asogapan thoklambasu yai mado ubada William yamna kirami adubu mase pumnamagasi mahaki mamana khangkhiba tarabadi nganglakpa tare haituna kibadagi trophy adu amuk hanagi mafamda thamnamlaga makhada kumtharami haukiba numit kharani ki manung asida yamna angak thokdok kaya ama thoklami William na Labubu Laifadi aduga sanaba khudingi yum aduda leiramba pot ama masa mathanta taraktuna kairami marakta ikang khangautana yum aduda thalamba bulb adu masa mathanta pokhairaklamia amadi marakta yum adugi thongna adugi mingsel adu masa mathanta chingkhairaklammi hairiba wasing asi hoji yum adugi manungda toina tawba hauraklammi William na Labubu Laifadi adu hoji matamna hojin kiwaga Laifadi adugi minog adu khara tawduna masa mathanta hanadagi hena kanna nokpagum tawrami William na wafam asigi maramda mahaki mapada loina tamlami adubu William gi mapana mahaki wasing adu mahaki wakhalna sasinamo oiramgani haituna thau sabiramde adu oirabasu mahaki mapana mahak mathwai nungairaroi haituna mahaki wa adu thajai haituna hairami William gi mapana Labubu Laifadi adu lauduna mahaki manakta thamlami amadi Labubu Laifadi adubu thapna puduna fattaba hundokfamda hundoklamlage haituna promise su tawrami amadi mahaki damakta anoba sanapot mayam amasu lebirake haiduna hairami numit adugi ahing aduda William na tumlingida karigumba pot amata kibagi makhol ama laklami amadi William gi mapana yamna kanna laubagi khonjel amasu laklami makhona du tabaga William mamida du pangthoraklami adubu Labubu Laifadi adu mahaki mamin mamangda taaduna leiba urami amadi Laifadi aduna nokfet tauraduna mahakpu munna yengtuna leirami William na khudakta Labubu Laifadi adubu paiduna hundoklamlaga ka adugi manungdagi chenduna mapanda thoklaklami William na mahaki mapa siridagi onthaduna makhada taaduna leiramba thengnaki amadi mahaki mapagi maraibaгаduda yamna thina sokkibagi dakfam amasu tarami William gi mamasu chenduna laklami amadi khudakta mahaki mababu hospital da puduna chatkhi William gi mamana mahakpu yumda leinana pa haituna hairami mahak kina yum adugi drawing room aduda tumina famduna leirami mahaki ka adugi manungda Labubu Laifadi adugi manakta changbagi thauna amata yauramde
Ngaihak lairaba matungda sofada hibna William tumkiba khangaude. Uchinna china ahing ado hauki amadi nongalaba matungda mahaki mamana William bo haudoraklami. Mahakna haugalakpaga Labubu Laifadi adu mahakna hiblamliba sofa adugi mathakta leiba urami. Mahakna Labubu Laifadi adugi wari adu mamadasu loina tamlami. Wa adu tabaga mahaki mamana Laifadi adu lokhalami amadi yum adugi mapanda leiba dustbin amada hundoki. William na hauzik loina farani haiduna khalami. Adubu numit adugi nungdangda William na drawing room da famduna TV yengduna leiringaida. Ikhang khangaudana William gi mideng adu ka adugi manungda tharamba rocking chair amada tarami. Rocking chair adu masa mathanta nomlaklami. Maduda William na chair adu da munna yenglubada chair adugi mathakta Labubu Laifadi adu famduna leiramba oki. William na Laifadi adu bo baga Laifadi adugi mamida dusu nomlaklami. Amadi Laifadi aduna William da yenglaklami. William madu ubada yamna sathina kirami. Mathangi numit nongalaba matungda William mahakna Laifadi adu leirakiba yum maduda chatlami. Adubu yum maduda kanamata leiramde amadi ihang hanglami. Yum madugi mapanda guard ama leiba urami. Maduda William na Labubu Laifadi adugi maramda hanglubada yum madugi guard aduna William da wa ama hairaklami. Wa adu taraba matungda William thajaba ngamlamde amadi pungangaklami. Guard aduna Labubu Laifadi adu yum aduda leiramba angangsingna China ki sanapot ki dukan amadagi purakpani. Laifadi aduna yum aduda purakhiba numit adudagi yum adu pumang mangki. Yum aduda leiriba mi pumnamak naba hauraklami. Yum asida selthumgi awatpa kaya amasu lakpa haurakhi amadi tapna yum asigi mi pumnamak angawa magum tawba haurakhi. Yum aduda leiriba mi pumnamak amaga pangkhata khannarakhi. Numit karanigi matungda makhoina yum asibu yonthoki amadi Labubu Laifadi adubusu yonthoki haiduna hairaklami. Guard aduna wa amagasu hairaklami. Yum adugi manungdagi kanagumamana yamna tamthina nokpagi khonjel kaya amasu lai. Adubu Labubu Laifadi aduna yum adudagi chatkhiba numit adudagi mase pumnamagasi lepkhre haiduna hairaklami. Nongma numit ama William na Labubu Laifadi adubu mahaki school da puduna laklami. Amadi Laifadi adubu school gi playground aduda hundoklami. Mado ubada mahaka luna tinazaba mamanaba Krishna Laifadi adu puduna amuk mahaki manakta laklami. William na Crispo mahaki manakta changalkanu mangondagi thapna layu haiduna hairami. William na Crispo Labubu Laifadi adubu hundokho haiduna so hairami. Adubu Krishna mahaki matawadu ubada William da Laifadi adugi maramda phagi tawduna karem kathaina raklami. Matang aduda ikang kaudana kadomdagino baseball ama yamna kanna paiduna lakhi amadi Chris ki makokta palami. Chris onthaduna laimaida tarami. Playground aduda yamna tumlaba amadi sanglaba yopi ama taaduna leirami. Yopi adu Chris ki makokta yaisinki amadi Chris mafam aduda khudakta siki. School gi staff amadi mi khudimangna thogdogasi tamthiraba accident amani haiduna khanarami. Adubu hauzik William na Labubu Laifadi asi yamna tamthiraba amadi sathiraba hingchaba amana onbani haibadu khangba ngamki. William na Labubu Laifadi adubu makang katatuna mai thadoklami. Adubu numit adugi ahing aduda William na Labubu Laifadi adu mahaki ka manungda amuk leiramba thengnaki. Handakti Labubu Laifadi adugi manungdagi yamna angakpa amadi tamthiraba khunok amagi khonjel laklami. Laifadi aduna William bu karemna basu malami. Mado ubada William kiman badagi ahing chuppa tumba yaramde. Amadi noktuna leiriba Laifadi adubu yengduna masa adu niktuna leirami. Mathangi ayok nongalaba matungda William gi hakchang pumbada kanagumamana chikkibagi angangba machugi marik pomduna leirami. William gi mamaga mapagana mahaki fifam adu ubada yamna pakharlami. William na mangonda thokiba thokdok singa dogi maramda mahaki mamaga mapagada tamlaba matungda makhoina khudakta anakpada leiba church amadagi priest ama kauraklami. Priest aduna Labubu Laifadi adubu baga Labubu Laifadi asi icham chamba Laifadi nate.
Laifadi asi yamna sathiraba amadi tamthiraba ivil amagi mamini haiduna hairaklami. Priest aduna makhoibo yum adudagi thokinaba haiduna hairaklami amadi tamthiraba ivil Labubu Laifadi adugi exorcism tawraba matungda yamna kallaba yotki upu amada hapchinduna thingjinduna thamki. Amadi yotki upu adubu William na Laifadi adubu leiduna purakhiba yum adugi manakta phumjinki. William amadi mahaki mamaga mapagana haujek loina faragani amadi hanagum normal oirani haiduna khallami. Adubu mathangi namit nongalaba matungda Labubu Laifadi adubu phumjinkiba priest adu road accident amada sikre haibagi pau tarami. Pau adu tabaga William amadi mahaki mamaga mapaga yum amadi city adubu thadoklamlaga yamna thapa mafam amada chatki. Numit adudagi Labubu Laifadi aduna William da amukhana ayetpa amata pikhide. Adubu ngasisu William gi mangda Labubu Laifadi adu yamna tamthiraba saktamda toina ui. Facebook ta Manipuri horror story gi Facebook page ku follow tawiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amam tawiramu. Mathangi video da amuk unarasi habsga loinana yangkupam loyangan bana mayam pumnamakpu kainabagi yathang nizari.